Tara Khakta Ngairiba Nupa Macha DI Tata Thombada Leikhidre ngasi ayupung taramathoy taba aduwaida Thoubaldagi Yairipok chatpa lambigi Thoubal Khetri Lekai Chanambam Golaida Dukan gi pochai purakpa DI Tata Amana Thombada Chahi Tara Khakta Ngairiba Nupa Macha Leikhidreba Nupa Macha adu Thoubal Khetri Lekai dagi Waikom Rasinan dagi Macha Nupa Waikom Pibaren ngambani Thoudok aduga mari leinana police dagi phangba paungi matung inna Hairiba Laibak Thiba Thoudok Thoudok adu DI Tata number MN 03D3332 asi khanghaudana steering fail oibadagi lambigi mataida leptuna leiriba angang adu thomlaga drainda tasinbada angang adu nansin kibani hairi khudakta manak nakpada leiramba miyamna gari makhadagi angang adu shatlaga Thoubal district hospital la pukhatki adubu hospital yobada angang adu leikhidre haiba khangbangam kibani hairi Thoudok adugi matangda case ama Thoubal police na laukhatuna chenaba gari amasung driver fagatle hairi loinana Thawai yaudraba haksang adu Jenims ki Mirel sangda postmortem gidamak thamkhre haina pawasina makha tari